ngasi nongalamdai pung ani khara henba adwaida masak khangdaba miyoi singni chingnaba singna Jiribam district ki 𝗗𝗡𝗥𝗚 south division ki manung channa leiba 𝗵𝗏𝗪 lamtai khunauda bom ama pokhai halamle bom pokhai ba aduna maram oiduna manak nakpada leiba computer ki dukan hardware amadi grocery ki dukan sing akai atoi thokre dukan asigi mapudi lamtai khunauda leiba haubam budi chahi 38 apokpa 𝗗𝗙𝗪𝗥𝗚𝗟 kauba amagini hairi kari maram gi damak vom asi pokhai halam libano haibagi pau hauzik fauba pau khangba ngamdri vom adu pokhai bagi pau hek pangbaga 𝗗𝗏𝗥𝗚𝗏 police laktuna tijinba haukre haubam budina fongdorakpada mamangda su aigi dukan asida nongmai kapsilakpa leikre aduga ngasina vom na tawraga thugairamba asini aingonda kanagumba amatana sel gi demand tawrakpasu leitri haina fongdorakki ngasigi thaudok adugi matungda lamlai khunau youth club ki president 𝗏 na fongdorakpada asumna nongmai khara kapsinba vom na dukan thugaiba ase yamna nungaite aikhoisu khangba yawa khangle maram aduna home pariba manipur gi chief minister na mityeng changbiduna maraleba miyoi sing asi chairak pibiu haina fongdokhi ningsing bayai numit kharani gi mamangda su dukan asida nongmai kapsinduna attack tawba laikhrabani ngarang ahin pung ani ga mitrang nga swaisida kogi lekai yamba sing haitare magi dukan sida mamang su sumaina nongmai kapsan ba yaukre asisu akogi leiba administration sing haitare doida koi police ki wari sana dana sumaina matung da thoi kholoi haibagi moina responsibility kan taw lawrani hairaga tawro matung sida ikhang hau dana ngarang thanga se nongmai dana bom yauna kapsalak dana sumaina kai to myam ma kano ta hole kai mi do dukan da magi ipam ta gadi mi yauna sibagi kano da पोजे सुमाइना सी पोजे क्या ने खुजु सुमाइना थोगा कोई क्या ने सुमाइना खांग लेगिनी लेरिबा पोजे सी मेन मरुरिबा कोगी अजेबि होम पाबिरे पबुंग निंगोय कंपनदा कोगी सीएम नसु सी पोजे यंचनबिरगा कनाना लंचनबिनो कनाना कमाय तोरमिनो हाय पोजे थिरोगा सबसाबी लीगल एक्शन लखबिरगा लंचनबिरा मिसे थिरोबिरगा सबसाबी एक्शन लख 𝗵𝗏𝗪 lamtai khunauda ngasi nongalamdaida bom pokhai hanbada chenariba miyoi sing pun kunmari asigi manungda faduna puthokadabani karigumba puthokpa ngamdragadi lakliba tang kunthra gi ayupung taruk tagi hauraga mathangi numit march kunthra ga mathoi gi ayupung taruk fauba pung kunmari gi oiba Jiribam district asida total shutdown thamlagani hariba total shutdown manung asida tholakpa afafata pumna makki daita amata luk mari asina lawzaroi haina ngasi jury development organization JDO jury ima maira paibi apunba luf JIMPAL jury apunba kunai chawkhat luf JAKCL amadi United Jury Youth League UJYL gi mihut sing yauna fongdok khiba paugi mifamda jury development organization gi president 𝗵𝗏𝗪𝗡 fongdok khibani makhatana hai khibada me ahum da thokhiba kanglup ki irang asina ngasi faubada Jiribam district ta peace maintain tawduna lakli adubu kuki ichilinau singna thohaningdaba thaudok kaya tholakhiba mayam ama laikre tadvung area da maitai chatpa yaroi butang khanda maitai nupi macha amada kihanbana chingba kaya laikre adubu ngasi ayuk anganba pung ani makhairom taba matamda lamdai khunauda leiba hauba manikumar gi dukanda bom pokhai khiba asiga tharaga lamdai khunauda thokhiba thaudok asi marirak surabani ahanbada lamdai khunauda leiba megachandra gi lever mayam ama leiba kholada nongmai kapsilakpa masigi tungda June gi tang anida hauba manikumar dukan asidasu nongmai kapsin khiba laikre masigi matungda numit 10 ni rom leiraga lamdai khunau khundasu vom amuksu kapsilakhi masina maram oiraga Jiribam gi praja miyam khoisaunaba ama oihale masina maram oiraga khongthang asi lawjabani haina paumi singda haiki angan ayuta pokhai kiba bom lamdai kuno to pokhai kiba hawum mani kumar gi tutan pokhai kiba bom asiga tharagadi lamdai kuno da hum mali rak sure haiba hamda haiba khola da nomoi kapsalakre khola da moigi megachandra gi khola da laibudum phondu da hawum mani kumar gi yum magi dukan sidasu nomoi si nomoi um kap kimne tang ani da jungi tang ani kharani numit 10 ni mu leirag matungda angkamu kaino sida ekoi gi lamdai kuno sida thangnaba khundagi bom kapsalakre sigi matungda ni ngarang ngasigi ayuk angan bada thokiba bom khai bi thodosi phaiba smaina thengkhang torpasina aikoi juri da leiba praja mayam singta awaba amadi
ꯑꯁꯥꯎꯕ ꯃꯌꯥꯝ ꯑꯃ ꯄꯣꯛꯅꯔꯦ ꯑꯗꯨꯕꯨ ꯉꯔꯥꯡꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯒꯗꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯐꯥꯗꯕꯁꯨ ꯄ꯭ꯔꯖꯥꯁꯤꯡꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯨ ꯄ꯭ꯔꯖꯥꯁꯤꯡꯅ ꯀꯌꯥ ꯇꯥꯕꯤꯗ꯭ꯔꯦ ꯇꯥꯕꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯄꯨꯡ ꯀꯨꯟꯃꯔꯤ ꯃꯅꯨꯡꯗ ꯐꯥꯔꯒ ꯃꯇꯨꯡꯗ ꯊꯤꯗꯣꯛꯄꯤꯗꯨꯅ ꯐꯥꯔꯀꯥꯟꯗ ꯗꯟꯗꯤ ꯄꯤꯕꯤꯒꯗꯕꯅꯤ ꯄꯤꯔꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯇꯥꯡ 30ꯒꯤ ꯑꯌꯨꯛꯀꯤ ꯄꯨꯡ 3ꯇꯒꯤ ꯇꯥꯡ 38ꯒꯤ ꯄꯨꯡ 3 ꯐꯥꯎꯗ ꯇꯣꯇꯦꯜ 24 ꯑꯋꯥꯔ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯑꯩꯈꯣꯏ ꯂꯥꯎꯊꯣꯛꯆꯔꯦ